Kurumzari, Paumit Yang Tabiri Basing Butaram Okjari, Maruba Paupizari, Amuko Amadi UCM Napuna Sinduna Tarani Toisuba, the Great June Uprising Unity Day Nasi, Tongan Bakanglup Kayagi Mioy Singna Sarukyaduna, Kekrupata Pang Tokre. Hydel Power Project Taruk Paikat Haina, Chief Minister Nahaidi, Amadi, Assembly Mipam Pamduna Miam Gitaukat Taurangi Tabak Kanaringi Director, Consumers Affairs, Food and Public Distribution na Urea Amadi Diamond Haryauba Superfine Jeng Miam Dayan Toklamle. Pau Sandong na Pizari. Tara ni Thoy Suba, the Great June Uprising Unity Day Observation Lisingani Tara Humdogi Taurang Nasi, Amuko Amadi UCM na Sinduna, Kekrupata Kanglup Kayagi Mioy Kana Saruk Yaduna Pang Tokre. Angan ba ayuk tagi hauna ataubi tara ni pan na Laikidraba Kekrupata Leba Ningsing Kubamda, Huel Lalong Tangta Iril Bungi Kangbuna, General Salute Piduni Kai Kumnabu Utke. Amuko gi President Oibata Natana Observation Committee gi Chairman KT Rahman, UCM gi President Oibata Natana Jantara Nipan gi Observation Committee gi Vice Chairman Waina Bachandra, Minister MLA Yauna Tongan ba Civil Society kayagi Luchingbi, Community kayagi Mioy Singh Amadi Manipur gi Mapam kayadagi lakba Mahiro Yauna, Miam na Laikidraba Taranipan gi Mapamda Laisu Katunay Kai Kumnaba Utke. Panbayay, NSCN IM Amadi Bharat Sarkar Anigi Marakta Chatharakiba, ceasefire gi Khongthang Amo Oina Lisingani Amagi, June Gitang Tara Marida, Bangkok ta Bharat Sarkar Amadi NSCN IM Anina, ceasefire agreement Tongnabada, without territorial limit Haibawa from Lakpadagi, Manipur de Ladiba, Tongan ba organization Amadi Miam na Wafamasi Yabang Amloy Haiduna, Miam gi Ihochang Silakpada, Lisingani Amagi June Gitang Taranipan Yauna, Makatarak Patogdok Singda, Mioy Taranipan Lakida Batogdok, Adubuning Singduna Ngasi Pauba, Jahi Kudingi Leptana, UCM na Dig Great June Uprising, Amadi Amukona, Unity Day Haina Tongan ba Mapam da Pang Toktuna Laki. Manipur gi itihas da singthaningai oiba khongthang amo oina amuko amadi UCM na punna sinduna numit asibu the Great June Uprising Unity Day haina handaki jahi asidagi pangthokli. Thauramasiga mari leinana Deputy Chief Minister Gai Khangamna Manipur asi Kanglup khudingmakna nungsi chanana leiminaduna chawkhat maikeiromda Jatna Minabnaba Honasi Asigumba Togdok Asi Matunda Amuhana Tokhandana Bahona Minasi Haike. It's a sacrifice that we make. It's the times that the sacrifice of life for the cause of the state of territorial neutrality. And the spirit we have to possess each and every citizen. And it's not only the interest of the state, but it's also that I've met the supreme sacrifice for the night and the entire nation. Part of the country, I think, protecting the emotional territorial integrity of the state means, since it's the part of the vast India, they are taking part in protecting the entire. So I think it is the supreme sacrifice that we have to uphold this, and it's our duty, each and every citizen of the state, this country, and it's our duty, ground duty, to do and sacrifice anything that we have for the cause. Observation Committee gi Chairman KT Rahmana Miam gi apambagi matung inna UCM amadi amuko punsinduna thauram asi handaki chahidagi hauna punsinduna pangthokpani makha na su pangthokhigani Manipur gi ngamkhai gi damakta aikhoi punna lepminagani hainakhi Manipur gi miyamna matam sangna dagi integrity ki thabukta UCM amasung amuko tongan na tawusi amde Manipur gi mioi group khudimagna section khudimagna punna pangthok minau haiba akhoi da pirakpa muko da pirakpa UCM da pirakpa miyam gi appeal mayam suggestion mayam do akhoi na loksin jaraga miyam gi apam badun patung inna akhoi handaki sahi sida amuko amasung UCM punna ke grupata athau basingi yatha pamda akhoi Observation Committee ki Vice Chairman Nabachandrana Manipur asi Kanglup Kayana Khundaminabani Nungsi Chanana Leiminaduna Apunbagi Saktam Ngakminasi Manipur gi Apunbagi Saktam Kaina Nabohana Rakwasingi Mayokta Matam Chupagi Oina Lepkani Haiki
कोई की टेरिटोरियल इंटीग्रिटी द सिंगनरक तारबदी अखोइन ई कटपंगमी अखोइ थवाई थादोकपदा पामुदे हाइबा अचौब परा अमख मणिपुर मियामना तंबिखिबदुमक ngasimak अखोइ होंग्री मधुगी दमक चप चाबा स्टैंड ngasimaksu leiri haibase ai hajaninge ngasi the Great June Uprising Unity Day 2013 haidra mafam asida United Committee Manipur UCM amasung amuko anina punminarakan mafam asida pangtholiba thorom asidasu akoin hajaningba nungyoba wahan thokti 2001 da leikiba miyamgi ihuladu ngasi akoi tadri akoi handaki chahi asidagi horkanda matung tarakba chahi singda leptana UCM amasung amuko ani na हाइरिबा June 18 की observation अखोगी the Great June Uprising Unity Day सी कोई पांगथोंननबा अदुमक अखोगी स्टैंड सी असिंग असिंग अखोई लेजरी महांगना मखाताना फोंदोखिबदा UNC ना चथरिबा बन असि मखोइगी ओइबा पांदम अमद चथजबनी मसिदा अपेनबा पेंदबा अमदी अकाइबा करिसु लेते हाइबा वाफम थमखे UNC बुसु अखोइना लान उबा नतगर फतना खनबगी वखल लेते मखोइजु मखोइ अपामबगी मतुंगिना मखोइना तौनिंगबा मखोइगी डिमांड सिंग कयामका मदु ओथोपा याबा और यादबना तोंगा थोखकांदा मखोइजु ताली हेदना मखोइना लेजे अदो हंदकी अखोइगी तांग तरागा तरुक्तगिना तरागा निपान फावबगी 48 आवर्स की बन नमका तौरिबसिगी मतांग सैदा अखोइना खंजबसी अखोइना थोदोना पाखुम पिनिंगा लेते अखोइना थोदोना छिंगोनिंगा लेते हाइना अखोइदा खंजबदुनी करिगिनो हारकांदा अखोइगी लेरिबा अखोइगी यूनाइटेड नागा काउंसिल की अखोइगी पीरियोडिक ओइबा अखोइगी रूटीन की प्रोग्राम अमगी टाइपता अदुमा हाइरिबा जून की थासदैदा तोरपा याइ नतगा तोरकनी हाइबसिदी अखोइ मणिपुर मियामना लोइना खंगनरबा ngaktani थोइदोइदोना अखोइना यामना लुमना लौबुसु तौदे थोइदोइदोना अखोइना यामना यांगना लौबुसु तौदे मखोइगी रूटीन प्रोग्राम अमा तौजबनी हाइनाबु अखोइदी लौई हाइना ai haijage aduga iroinana अखोइना अपील तौजनिंगबददी अखोइ ngasi Manipur da hingminariba phurupsing ase अखोइ नुक्सी चानना अमगी मतंग पांगना अपुनब मणिपुर की मखादा हिंगमिनब हाइबदु नतना अखोइगी ओइबा लाइबक लेते हाइबसे आई थमजनिंगे मणिपुर दा हिंगमिनरिब फुरुपसिंग की मरकता फुरुप अमखक्तना अतोबा फुरुप की मतंग यावगना हिंगबा हाइबसे अखोइ ओइथोकते हाइबसे अखोइ खुदिंगमंगना खंगमिनब चंगी हाइबसे थौराम असिगा मरी लेनना ऑब्जर्वेशन कमिटी ना जेनिम्स ब्लड बैंक का खुदसमनदुना केक्रुपाता ई दान तौबगी थौराम सु पांगथोखि केक्रुपाता पांगथोखिबा मियामगी थौरामदुदा लमदम असिगी सिविल सोसाइटी कयागी लुचिंगबी सिंगना मणिपुर की अपुनबगी सक्तम ngakminanaba masa masagi wafam फोंदोकनखी लेखिद्रबसिंगी मफमदा थौरम अदुदा सरुक याखिबसिंगना मिनिट अनि तुमिना लेप्तुना अवाबा फोंदोखे लेखिद्रबसिंगी इमुंग मनुंगदा ऑब्जर्वेशन कमिटी की माइकैदगी खुदोल पोट पिदुना इकाय खुमनबसु उठखे मणिपुर की दरकार ओइबा मई चांग फंगबा ngamnanaba हाइडल पावर प्रोजेक्ट तरुक पाइखटलगनी हाइना चीफ मिनिस्टर ओक्रम इबोबिना फोंदोखरे ngasi sathakhiba assembly mifamda power yauna tongan ba demand sing khanabada chief minister na wafam asi phongdokhibani loktak downstream project ki oina ministry of environment tagi clearance lobada matam changli adubu project asigi pre qualification tender tawragani hojik silchar romdagi chamri kb line ama tinglakliba asigi mathakta dimapur romdagi atopa line amasu tingnana bohonaragani power department privatization tawbagi matang da palladuna masi matam khara changkhigani department asi privatization tawbana employees singda sokadaba leite sana khonabagi matang da palladuna nupa macha amasung nupi macha singi phamung chamyangkhai leiba hostel ama saragani tongan ba masana manga da international sanaroi sing puthokna ba 19 suba finance commission gi makhada thabak paikhatlagani haikhi ngasigi demand खनबदा opposition की माइकैदगी एल इबोमचा टी ब्रोजेन सैमुअल रिसोम डॉक्टर आई इबोहनबी टी एच श्याम कुमार टी एस बिशरजित ओ लुखोई के एच जयकिसन्ना पॉलिसी कट अमदी टोकन कट पुखत्तुना सरकार की डिपार्टमेंट की थबक थौरम कयागे असोइबसिंग पुखत्खे ngasi mifamna land revenue stamp registration and district administration power youth affairs and sports department arts and culture tourism की डिमांड सिंह पास तौखरे
Relief and Disaster Management the Center dagi thadarakpa senfam sing lana sizinaba leite haina Chief Minister Okram Ibobina phongdokre. Ngasi sathakhiba Assembly mifamda Opposition gi Dr. I Ibohalbi amasung T.H. Shyam Kumar Anina pukhatlakiba calling attention motion amada Chief Minister na paukhum pikhibani. Motion asibu pukhatladuna Dr. I Ibohalbina Department asida leiba officer Anina lupa crore ama lakh nifumathoi lana sizinakre haibagi report ama leiribra asi achumbra aranbra National School Safety Program gi makhada yamlaba senfam sing kaithokre haibagi report lei. South Guwahati da leiba SBI branch samada Suba Enterprises haiba agency amagi account da lupa lakh tara henbagi senfam chatkhibagi khudam changdam lei. Masina department asida sel thumlana sizinai haibagi chingnaba chauna leire. Maramaduna inquiry ama tauduna thizinba mathautai chathari ba session manungda chapchaba statement ama house ta thambina ba Chief Minister ki pukning chingsanki calling attention asigi paukhum piraduna Chief Minister na sel lana sizinabagi wafam leitabana inquiry tawbagi mathauta de sel lana sizinaki de haibasi bank tagi account statement lauraga khangani haiki ngasi sathaki ba mifamda opposition gi maikai dagi Jai Kisan amadi L Ibom Chana June 19 gi thauramda Mari Lainana House na minute ani Laikidruba Singi Mafam the Ikai Kumnabu Utsi Haibawa from 0 hour the Pukatna Rake. El Ibom Jana Jun Taranipan the Assembly Fambasi Handaki Asina Ahanbani Masina members sing na Laisukat Pada Kudong Cha the Batengnare Haina Rule Chahunga Yankai Matoigi Makada minute ani observation Tauna Bawa from Pukatke. Matang adu the speaker location na house na Ayaba Pirabadi Akaibalate Haike. Adubu House Kiluchingba Oidiba Chief Minister na 0 hour haibasi miyamgi oina yamna tangai phadaba wafam pukhatnaba tanja aduni masigi tanpham asida agenda yaudaba ama tausi haibasi chungadra chumloidra khanbiyu masimakna leikhidraba sing adugi mafamda ikai khumnaroisi haibanate pung manga dagi haukiba thoram adu pung 12 dagi hauriba session mamangda hendokna leikatluba yai haiki Assembly mi phamduna miyam gi chawkhat thaurangi thabak khana ringai chairakta Consumers Affairs Food and Public Distribution na urea amadi diamond har yawba superfine cheng niyam dayan thoklamle hiram sida report ama Manipur da mapalam dagi pusilakliba superfine cheng singda podyan yawrumgani haina singnaba leibadagi Central Agricultural University na mapalam da thaduna sabsaba khangdokna ba honaringai chairakta Consumer Affairs Food and Public Distribution na miyam da yenthoknaba superfine cheng da urea amadi diamond oigani chingnaba fertilizer yawba thengnare ngasi ISTV News na pasui kendra gi manung chanba tagel khongbal khuman them laikai da superfine da urea amadi diamond oigani chingnaba fertilizer makhalasi yawba thengnar khibani laikai adugi taramapan by mapan gi ward number 1 da leiba thoksom rajen kobami amana agent oiduna laikai gi seng yenabagi damakta satkiba tang tarada KG Yankai Sanba Bek Kulumdoi Consumer Affairs Food and Public Distribution ki kangbuna mahusa gu mahaki mayumda seng singadu tharambani hari masigi matang da rajena phongdorakpada seng singa se punna laikai asida yenba ayamba saruk loi khibaga loinana seng phanglaba miyoi singna mangonda yeliba seng singadu da fertilizer yaure haina complaint lakpadagi makhata na ngasi sek toba matamda lau uba amadi tongan tongan ba hiram singda season nagadaba yamna khudong thingai oiba diamond amadi urea hariba makhal singa se yaurumba thengna khibani Athuba matamda mari lainaba singda yengsin haninge haina ISTV News da phongdorake Chingchi ai tarikra da chingchi lakoni chingchi lamadungda ai tarikra ma thirigina ranga ta tu phau yele adai masida ai yengi yenguda hari boji gi posi yaurme chingbe che kulungdoi lakoni ai kunithoi yen thokre yauni yaw moi adai do ai khangudre che aina yengu tamda hari poso urea diamond yaurme Saya memang na orang komplain lah, I yang dulu ngamde, masih mari lepas authority na kena yang bio. Pasal sehingga kali checking pergi tu uno asyik anak thola kali Kanada tanya kado ino masih saya memang na anta pemutana nebio. Amaronda Thoksom Rajan Yentoki Basing asida fertilizer yaure hairibasi achumaral khangdoknaba amadi karamba makhalgi fertilizer no haibadu khangnaba Kaugi Dr. KS Ivolga unaduna wari sanarubada yaure ba polam singasi diamond natraga urea soidana oigani haina phongdoraki
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯨꯄꯔꯐꯥꯏꯟ ꯆꯦꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯊꯤꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅ ꯊꯤꯡꯖꯤꯟꯕꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯆꯦꯡꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯆꯥꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯀꯤ ꯏꯎꯔꯤꯌꯥꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯨꯄꯔꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯥꯏꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯑꯣꯏꯕ ꯏꯎꯔꯤꯌꯥꯒꯤ ꯃꯥꯒꯤ ꯑꯉꯧꯕ ꯁꯔꯨꯛ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯁꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤ ꯑꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯁꯤꯗ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯍꯜꯂꯕ ꯃꯁꯤ ꯅꯩꯅꯕꯁꯤꯅ ꯀꯣꯟꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕ ꯌꯥꯕꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯣꯔꯐꯥꯏꯟꯒꯨꯝꯕ ꯄꯥꯔꯃꯤꯟꯒꯨꯝꯕꯁꯦ ꯑꯩ ꯈꯨꯗꯛꯇꯒꯤ ꯑꯩꯗꯤ ꯕꯦꯟ ꯇꯧꯍꯟꯅꯤꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯉꯩꯗ ꯊꯤꯖꯤꯟꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯌꯦꯟꯊꯣꯛꯑꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯊꯤꯖꯤꯟꯕꯗꯨꯅ ꯀꯣꯟꯅ ꯂꯥꯛꯆꯔꯒꯁꯨ ꯃꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯁꯤ ꯃꯁꯤꯗ ꯌꯥꯝ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯨꯔꯤꯌꯥ ꯗꯥꯏꯔꯦꯛ ꯆꯥꯏꯕ ꯍꯥꯏꯕꯁꯤ ꯇꯣꯛꯁꯤꯛ ꯅꯠꯇ꯭ꯔꯥ ꯃꯥꯗꯤ ꯄꯣꯠ ꯑꯩꯈꯣꯏꯁꯦ ꯌꯨꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯄꯥꯏꯕ ꯃꯇꯝꯗ ꯆꯥꯊꯠꯂꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤ ꯑꯦꯁꯤꯠꯅꯤ ꯑꯗꯨꯅꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯍꯛꯆꯥꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯉꯒꯗꯤ ꯉꯁꯥꯏ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯒ ꯃꯁꯤ ꯂꯥꯛꯀꯗꯣꯏꯁꯤ ꯆꯥꯛꯁꯤ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯅꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯂꯥꯛꯀꯗꯣꯏꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯆꯥꯒꯗꯧꯔꯤꯕ ꯆꯥꯛꯇꯨꯁꯨ ꯃꯗꯨꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯆꯥꯛꯇꯨꯁꯨ ꯃꯍꯥꯎ ꯌꯥꯎꯔꯣꯏ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯃꯤꯑꯣꯏꯕꯗ ꯄꯤꯒꯗꯕ ꯆꯩꯊꯦꯡ ꯂꯥꯛꯀꯗꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯡꯍꯟꯕꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯏꯎꯔꯤꯌꯥꯒ ꯗꯥꯏꯃꯟꯒ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯄꯣꯠ ꯌꯥꯎꯔꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯁꯤ ꯊꯤꯖꯤꯟꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯠꯊꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯈꯨꯗꯛꯇ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯌꯥꯎꯔꯛꯏꯕ ꯆꯦꯡ ꯃꯈꯜꯁꯤꯡꯁꯦ ꯃꯁꯤꯗꯤ ꯒꯣꯔꯃꯦꯟꯅ ꯈꯨꯗꯛꯇꯒꯤ ꯕꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯤꯖꯅꯤꯡꯕ ꯃꯣꯠ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯁꯨꯄꯔꯐꯥꯏꯟ ꯆꯦꯡꯗ ꯌꯨꯔꯤꯌꯥ ꯑꯃꯗꯤ ꯗꯥꯏꯃꯟ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯐꯔꯇꯤꯂꯥꯏꯖꯔ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯥꯎꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯂꯩꯈꯤꯕꯅ ꯈꯨꯗꯣꯡ ꯆꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯍꯌꯦꯡ ꯀꯥꯎꯒꯤ ꯗꯤꯟꯒꯤ ꯃꯤꯇꯤꯡ ꯃꯈꯥꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯏꯃꯨꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯁꯨꯅꯤꯜ ꯀꯨꯃꯥꯔ ISTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ ꯏꯁꯠ ꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯣꯡꯕ ꯁꯕ ꯁ꯭ꯇꯦꯁꯟ ꯄꯨꯕ ꯊꯝꯕꯥꯜꯈꯣꯡ ꯐꯤꯗꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯍꯥꯔꯨꯞ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯅꯍꯥꯔꯨꯞ ꯃꯈꯥ ꯄꯥꯠ ꯋꯥꯈꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ 10 ꯔꯣꯝ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯅꯍꯥꯔꯨꯞ ꯌꯨꯠ ꯃꯣꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯡꯗꯣꯔꯛꯂꯤ ꯏꯂꯦꯛꯇ꯭ꯔꯤसिटी ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯁꯨ ꯂꯩꯇꯦ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯅ ꯃꯩ ꯄꯤꯔꯒ ꯂꯩꯀꯥꯏ ꯃꯔꯤ ꯑꯁꯤꯗ ꯃꯩ ꯄꯤꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯩ ꯆꯥꯡ ꯅꯥꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ All Manipur Minor Irrigation Department Employees Association dabi kaya taksilladuna June 10 dagi changsilakiba thabak lepagi khongjang MI gi Parliamentary Secretary K Meghachandraga wari sanaduna yanaba purakpadagi tha asigi 38 phawba handokre ngasi nungthilpung mari rom taba adwaida New Secretariat laiba Parliamentary Secretary gi office kada Association gi Mihut Singh Chief Engineer Principal Secretary yauna wari sanaraba matungda yanaba asipurakibani Association asigi Vice President K S.A.S. Duzamanina Association gi dabi asi Minister amadi mari lenaba officer kayana athuba matamda pithokpaga loinana tha mari gi tolop hana pithoklagani haibadagi matam kharagi oina handokpani Sarkar na piriba thajaba asi thabak oina onthoraktrabadi makha taba khongjang sangsinkhigani haiki masida karigumba koina tunthama toi gawsida koi government gi side gi karigumba ꯊꯕꯛ ꯁꯤ ꯂꯧꯈꯠ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯇꯥꯏꯜꯁꯤ ꯃꯈꯥ ꯑꯃꯨꯛ ꯆꯪꯍꯟꯕ ꯍꯥꯏꯕ ꯄꯣꯠꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯌꯥꯅꯖꯩꯁꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯍꯟꯖꯔꯤꯕ ꯈꯣꯡꯖꯪ ꯏꯁꯇꯥꯏꯜ ꯑꯁꯦ ꯑꯩꯈꯣꯏ ꯁꯁꯄꯦꯟ ꯇꯧꯔꯅꯤ ꯍꯥꯏꯗꯅ Parliamentary Secretary K Meghachandrana Association na taliba dabi asi maram chai dabi Singh Chief Minister ga tanaraga athuba matamda pina bohonagani haiki hanbagi oina handaki budget kenosida ongoing budget sida akoi gi thamari gi piraba matungda matam khar leiraga akoi gi revise estimate da akoi gi kitang paisa phan kan to binaba CM da haijaraga akoi magoi problem jinje permanently solve tawnanaba masi yanaba ma pore sida ma akoi department gi employees na yabirapa amasung akoi assembly gi si yengaga akoi miyam yabirapa si sham nuaije masi moi positive oiba akoi gi honorable chief minister ga department gi head of department miyam si tanaraga positive oiba solution na soina lagla
June 19 gi thokdokta leikhidraba athaubi singda kathokpa oina voluntary help unit na taran suba committee asigi mapok kumonga mari lenana kanglup khudingmakki e haiba thimda tarahumde suba idan tawbagi camp rims blood bank tapang thokhe camp asida nupa nupi marfu romna idan tawnaki committee gi president Asani Kumar na e unit amana mioi mari gi punsi kangadawri bani aikoi gi hakchang dagi e pithokpada amang bakari suleite e gi mahut sinnana ba potsak leite mioi bagi punsi kalliba e marangkaina phanghanaba mipung khudingmakna idan tawbiyo haike कोई इशा कर में से इशा सो रने सिदगी कोई पी बजे मी बची kan ba semasa sikap ti oslo bodai koi ina sikap bisa Wangjing Lamding Nagar Panchayat ki manung channa Wangjing Lekai gi water supply scheme asigi ising authorized natraga unauthorized ising seasonary ba khuding magna lakliba June 19 phawgi manungda ising gi aton ba taxing thidokna ba village level water and sanitation committee na khanghalakli United Naga Council na Nongmaizing Numit ki ahing nongyay dagi kaukiba pung nipunipan giban na Ukrul District ta chawna kaiba pikre. Ban asina maram oiduna dukan sing thonglo na ki lambi da gari sing chat na kide. Ban asi Congress na luchingba sarkar asina kanglup naiba mawongda thabak chathai haiba wafam da kaukibani. All Manipur Government Higher Secondary Lecturers Welfare Association na Sarkar ge Higher Secondary Kuntrama Panbu hinghalaga Laira Anang Khaktana Mahaimasing Matik Chana Hayanana Bapandam da Honaduna Lakbani. Asigumba Association Asibu Munna Khangdabadagi Media da Pangita Irakpasi Laibak Tibani. Angang Singbu Apabalambida Lamzing Bigadaba Oza Karana Mahiroi Laitaba Yumyagi School da Tolop Chawna Chaduna Makhatana Hanagi School da Laitana Bahotnaba Asina Ozagi Association asi leibak miyam gi mamangda phajadana basin basi angak paphawi Joint Committee on Inner Line Permit System na jangsilakpa khongjangda Naurem Birahari College Students Union na sarukyagani handak assembly na lokhiba Warepu Union asina taramna oi adumakpu system asi chana hanana ba chapchaba luchingba amagi thodang adu lobyu hairi Ngarang Kurai da Laiba Malem Pharmacy gi Mapu Sanatona Mahaki Pharmacy da Yonba Bisnupur da Laiba Reliable Hydrotech na Puthokpa Marina Spring Haiba Packaged Drinking Water asida Phattaba Potlam Kayamarum Yawba Thengnare Haina Media da Phongdokhiba wafam adugi matangda ngasi Reliable Hydrotech na Puthokpa Marina Spring gi proprietor Khangembana bottle adu Tizuluba matamda batch number amadi manufacturing date na chingba amata yawramdre asigumba makhal gi manufacturing date amadi batch number yaudaba packaged drinking water amata mahaki company na puthokiba leite kanagumba kharana manufacturing date kuiraba pot sing thawaina muthatlaga company asibu mingchat thinanaba senbok thawongi haiki ga yon howdana thamaga aduga manufacturing date chu yaudana thamaga madu kitang ahoida pen bawali adu ahoina madu ticket pagi sang su phangre kada waida soiri no haibagi ticket pai sang phok bi de aduna mathang gi yare ga di hekta media yauduna da ahoi cha yaw no masim soire dum haijage hekta kano yega tawi gano madu ahoida honna jari ba pai gi timda yamna thamo so koni ai ga national level lagi international level go puna bagi khallaga armai to thongjing am khangni aduna masi mayam dagi su ko ko sindiraga yam lang yeng natida kara kari no na yeng bilakan dai akoi ya soi bila ngadi madu ko ko harawne ya Islamic Research and Dawa Center na Manipur Sarkar gi Directorate of Environment ka khutsam na duna chatharakpa Green Masjid campaign gi ani subatangkak oina Lilong da leiba Orphan Care and Educational Center Darun Marcus Yamata the awareness program ga loina na uchara sing thakre Chahi ama chupna chathagadaba masjid sanghalasi haiba campaign asi haukiba June manga World Environment Day numitagi sangayum phamdagi haukibani ngasigi thoram asiga mari leinana chahi asigi theme oiriba khallu jaw amasung khaksilu haiba asida Islamiki oiba mityeng haiba sida DM College of Science ki Associate Professor Dr. MD Rahizuddin Sheikh na wangangkhe thoram asida Islamic Research Director Mukti Salatur Rahman amadi DTK Imphal gi Assistant News Editor CH Birendra Susarukyakhe
Imphal West Police Commando na ngarang numidang waram KYKL gi member ama amasung KRA gi miyoy ama tongan-tongan mamaphamdagi phare hari. District asigi SP na thadorak pachirol amada pharaba miyoy ani adudi Irom Mikoi chehi kuntra taruk apokpa damu Salam Maning Laikai amasung Thangnailal Khongsai chehi kuntra mari apokpa lekhidraba Thangkhopai Khongsai Cycle Chongjan Khuldagini hari. Indian Youth Congress Manipur State के General Secretary Soro Khaibam Ongbis Sunitana June Taranipan gi laibak thiba thodokta makhong soinai khrabi Porompat Jenims ki Family Quarter dagi Soro Khaibam Sobita amadi Nagamapal Singrubung Mapal da leibi Brahmachari Mayum Bizuda Lupali Singh ahum amadi Khudol Potpi dunai kai khumna utkre Uripok Taurang Bom Lekai Sri Radha Mandop tapang thokiba thoram aduda Uripok Taurang Bom Lekai Welfare Organization gi President Y Lokeshwar General Secretary N Azit amadi attai masaknai bamioi kaya susaruk yakhe thauramga mari leinana Sunita na phongdokhibada Manipur gi ngamkhai kaiba yaroi haiba ihauda thawai katkhiba athaubi sing tungi mirolna kaufam thokte ihau aduda sokpadagi soinai raba mioi singna thengnariba awabada mateng oinanaba sel gi tingbang pibani haikhe sagadam gan preparation tawi asi loiba taraga ti se sabida se ai mafam puda ai pana house sama saraga sin didawa thongna kana ai madu kana mana jeresi Jahi Kuntra Humdoirum Surabi Sana Samningol Kangabam Ongbi Prema Kopinupi Ama Tha Asigi Marigi Ayukpung Taruk Makhairam Taba Matamda Mapam da Chatkani Hainat Thokibadagi Mapam Khangdana Mangkre Hairi Nupi asi Phut Manga Rom Wangi Masapai Mamai Sange Kulei Kujuni Mahangna Thokiba Matamda Asangba Machugi Panek Ama Setki Angangba Amasung Amubana Sangna Chenba Purit Ama Litki Kanagumbana Nupi asibu Thengna Birabadi Mahaki Mapuroiba Kangabam Ranjit Lamdung Mamang Lekai Natraga Manak Nakpa Police Station da Paupi Biyu Hairi Mapuroibana Thangna Thinduna Hat Krabi Amubi Bibigi Golapati Maning Lekai Daleba Mayumda Ngasi Manipur State Commission for Women's Ki Chairperson Naluchingba Kanglup Amana Chatuna Yengsin Kre Kangbu Asina Imung Manungi Mioi Singh Wari Watai Sanaduna Togdok Asi Matau Karamna Thokibano Haibadu Tigatki Commissioner Togdok Asigi Matang Den Query Amatau Ragani Hairi Hauzik Sanabagi Pao Mo Lobirasi Sanabagi Pao Pizari Lamdanda Leba Manipur Mountaineering Institute ta MMTA na Sinduna Jatharakpa Summer Vacation Adventure Camp ngasiloshin kre Punna Mahiroi Yankairom na saruk yakiba Adventure Camp aduda rock climbing Spider net adventure gi oiba basic training sing Mahiroi sing da takpikhi Mahiroi sing bu summer vacation manungda education gi oiba achinba schedule kaya bu kaithoktuna Mahiroi sing gi tungi punsida mapung phaba mi ama oinabagi damak adventure gi oiba gyan sing piba ngamnabagi oiba pandamda adventure camp asi pangthokpani haina camp asigi chief instructor oiriba Surchan na phongdorakli samna the adventure the laiba airways landways adi waterways singje angang singda masak khanganba loina mokhina laik lai suda mokhoi stress to wakal changje luptana nangel leramse manche relax tawnaba dagi some outdoor gar putu Amarumda adventure camp asida saruk yariba mahiroi amana camp asigi kanaba sing ISTV da phongdorakli Yang kana phang ne aduga jumar ki ka tawa khotwa adugi singkawa aduga ka singu khodu ka nam takpi Chatkhiba Methada Chennai da pangthokhiba Mr India contest gold medal lawrakraba Barun Yumnambu Kanglei Fitness Center Singjamaina Okre Barun Yumnam na KG Marfu Mangagi Kanglupta gold medal lawbangam khibani Mahakna Lisingani Mari Lisingani Taruk Amadi Lisingani Tarahumdoida Mr India gi contest gold medal lawbangam kre Loinana Lisingani Mapanda Mr Asia contest silver medal amasulok kre hairi Northeastern Reorganizing Cultural Association Nerokana Sinduna Jahi Tara Taret Mathaki Nupa Macha amasung Nupi Macha Singi Oiba Numit Taranigi Non-Residential Goalkeeping Course Ama June Kunmari Dagi July Mari Phauba Pangthokadauri Course asida AFC Goalkeeping Level 2 License Pairaba S Premkanta amasung AFC C License L Roni Bala Januna Mathang Sidna Chief Instructor amasung Assistant Oigani Hairi Saruk Yaningba Sanaroi Singna Tha Asigi Kunhumdoi Phaubugi Manungda Biodata S Premkanta Natraga Nerokagi Publicity Secretary da Pisilakna Bakhanghali
Kolkata da pangthokhiba BCCI Under 22 Cricket Tournament amadi North East Under 16 amasung Under 19 Cricket Tournament the winner oiduna Manipur team da saruk yaruba traw gi sanaroi sing ngasi Kwakaithel Thokchom lekai da okre Thauram asida Hana Minister Oiramba L Jayantakumar MCA gi Joint Secretary P Srikanta traw gi Advisor L Nabakumar President P Nisikanta susaruk yakhe Thauram Sega Mari Lenana Juntara Nipan gi Ihauda Laikhidraba Singi Mapam de Kai Kumnabasu Utke. MCA gi Advisor Rajesh na Manipur gi Cricket Sanaroi Singna International Cricket Tournament Saruk Yabangambagi Chawna Thazabalaire. BCCI na Sinba Cricket Tournament Singda Champion Oirabanina Indian team da Saruk Yadana Nomadi Soidana International Tournament da State Asigi Sanaroi Sing Saruk Yaragani Haike. Loiselakpada marui bapau amuka na pizari amuko amadi UCM na punna sinduna tarani thoi suba the Great June Uprising Unity Day ngasi tongan bakanglup kaya gi miyoi singna saruk yaduna ke krupa tapang thokre Hydel Power Project taruk paikhatlagani haina Chief Minister na hairi amadi Assembly mi phamduna miyam gi chawkhat thaurangi thabakhana ringe cherakta Consumers Affairs Food and Public Distribution na urea amadi diamond har yawba superfine cheng miyam de yanthoklamle Nasigi ISTV na sandok pao matang sa delusyon jere khurumzeri